TAMENGLONG district ke MANUNG CHANNA LEIBA TOUSEM subdivision da PAIKHATLIBA JEEVAN mission project ta THABAK SHUBA YAOBA SHINMEE singi KHUTSHUMAL PIDABA MAYOK NGARANG AYUK PUNG 3 tagi ngasi NUMIDANGWAIRAM PUNG 3 PHAOBA CHATHAKHIBA national highway number 37 total Bandh Pamdaba Thoudok Shing Yaodana Loishinkhre hiram asiga mari lainana JEC OINAMLONG segment TOUSEM subdivision TAMENGLONG district ke advisor Sagepu Gonmaina Hai, SHINMEE Singi KHUTSHUMAL Pithopiyu Haiba Demanda National Highway number 37 da Kaukiba Bandh Adu Mangjongna Lauthokiba Matam Adu Yorokpadagi Loishinkhibane Bandh Jatharingai Manungda Lambi Asida Lakpa Pochai Puba Gari Kaya Panduna Leke Adum Oinamak Bandh Loisilaba Matungda De Gari Sing Adu Tekta Kaidana Jalankre Karigumba Pithoktana Leiba KHUTSHUMAL Sing Asi Matam Chana Pithoraktaba Thoklabade Lakliba Numit Nini Humni Asige Manungda Hena Akanba Khongjang Changsilagani Hainasu Mangna Makha Chana Jackson Wathamke Government of Manipur sina paisa se release tawdabagi ekhoina ban conduct tawre numi pot darkar taba mayam se supply tawbidre aduna ekhoi na tang taret tagi nipan phawa ekhoi ban se phajana adum chathari adubu Government of Manipur sina ekhoi gi damakta positive response PIDABA अखोई मतम कक अखोइना मतम ककलिबा मतम सिदी जौरे अदुना पब्लिक मयाम की खलुरगा पुंग तरुक तारबदी मसी बन से रिलीज तौरनी अदुबु अखोइना मसीदा रिलीज तौरगा लेप कदबा नते अहेनबा स्ट्रॉन्ग एजिटेशन से अमुक नुमिनिनी हमनी से लेरगा अमुक हौगनी हाइबसे अखोइना अचेतपा वारेप से अदुम लई